ꯊꯤ ꯉꯥꯡꯅꯤꯡꯗꯦ ꯁꯤ ꯃꯇꯥꯡꯁꯤꯗꯗꯤ ꯌꯥꯝ ꯊꯤ ꯆꯥꯎꯈꯠꯇꯦ ꯐꯖꯅ ꯆꯥꯎꯈꯠꯇꯦ ꯀꯂꯄꯅ ꯄꯤꯔꯝꯕ ꯇꯔꯥ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯍꯨꯜꯒꯤ 에디팅 ꯂꯣꯏꯕꯗ ꯉꯥꯏꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯇꯥꯔꯤꯕ ꯄꯨꯡ 4:30 ꯑꯗꯣ ꯉꯁꯤꯅ ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 30 ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯏꯌꯔꯅ ꯂꯥꯛꯄꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯟꯅꯔꯒ ꯂꯥꯛꯇꯣꯔꯤꯕꯅꯦ ꯅꯠꯇ꯭ꯔꯅꯦ ꯊꯧꯗꯣꯛꯁꯤꯗ ꯑꯗꯨꯗ ꯆꯥꯝꯃꯩ ꯃꯅꯨꯡꯗꯀꯣ ꯆꯥꯝꯃ ꯀꯟꯕ ꯉꯝꯗ ꯇꯥꯔꯁꯨꯀꯣ 0.1% ꯀꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯈꯪꯕ꯭ꯔꯥ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯄꯦꯃꯦꯟ ꯂꯥꯛꯄꯒꯁꯨ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯇꯦꯖꯇ ꯊꯣꯛꯑꯒ ꯋꯥ ꯉꯥꯡꯕ ꯃꯥꯜꯂꯦ ꯗꯥꯏꯂꯣꯒꯀꯁꯦ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯩꯅ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯖꯩ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯁꯖꯦꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯅ ꯐꯔꯅꯤꯅ ꯈꯜꯂꯒ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯊꯕꯛꯇꯣ ꯇꯧꯗꯣꯏꯅꯦ ꯑꯗꯣ ꯑꯩ ꯀꯥꯁꯤꯗꯤ ꯎꯠꯂꯛꯑꯔꯣꯏꯒꯦ ꯉꯔꯥꯡꯒ ꯑꯗꯨꯝ ꯍꯥꯃꯨ ꯑꯣꯏꯔꯦ ꯍꯥꯏꯗꯤ 에디팅 ꯇꯧꯕꯗ ꯃꯇꯝ ꯄꯨꯔꯥ ꯍꯧꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯀꯩꯅꯣꯝꯃ ꯆꯥꯕ ꯌꯥꯕ ꯂꯩꯕ꯭ꯔꯥ ꯍꯥꯟꯅ ꯊꯤꯔꯨꯁꯦ ꯁꯤꯗꯤ ꯃꯝꯁꯤꯜꯂꯛꯑꯦ ꯗꯨꯀꯥꯟ ꯊꯣꯡ ꯍꯥꯡꯉꯨꯗ ꯈꯪꯗꯦ ꯆꯠꯇꯣꯏꯁꯦ ꯅꯥꯎꯔꯦꯟꯊꯣꯡꯗꯅꯦ ꯅꯥꯎꯔꯦꯟꯊꯣꯡꯗ ꯌꯧꯗꯤ ꯌꯧꯗꯣꯔꯦ ꯀꯩꯒꯨꯝꯕ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯜꯂꯝꯃꯒꯗꯤ ꯐꯦꯜ ꯇꯥꯔꯦ ꯕ꯭ꯂꯣꯛ ꯇꯦꯡ ꯇꯣꯡ ꯗꯨꯀꯥꯟ ꯊꯣꯡꯁꯦ ꯍꯥꯡꯉꯝꯃꯦ ꯁꯤ ꯀꯥꯔ ꯑꯦꯁꯦꯁꯔꯤ ꯌꯣꯟꯐꯝꯁꯦ ꯁꯤꯗꯅꯦꯕ ꯑꯗꯣ ꯄꯣꯠꯇꯣ ꯌꯥꯎꯔꯝꯕꯗꯤ ꯑꯃ ꯁ꯭ꯇꯤꯀꯔ ꯔꯤꯐ꯭ꯂꯦꯛꯇꯔꯗꯣ ꯁ꯭ꯇꯤꯀꯔ ꯂꯥꯏꯠ ꯉꯥꯜꯂꯀꯥꯟꯗ ꯁꯤꯒꯨꯝꯕꯒꯤ ꯒꯥꯏꯁ ꯃꯌꯥꯝ ꯍꯦꯄꯤ ꯕꯥꯏ 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 ꯕꯥꯏꯁꯤꯕꯨ ꯍꯦꯄꯤ ꯍꯥꯏꯅꯕ꯭ꯔꯥꯅꯦ ꯕꯥꯏ ꯕꯥꯏꯗꯨꯗꯤ ꯍꯥꯏꯔꯝꯃꯣꯏꯗ ꯉꯁꯤꯗꯤ ꯍꯤꯟꯖꯥꯡ ꯍꯥꯎꯗꯣꯔꯦ ꯈꯨꯕꯤ ꯆꯤꯛꯈꯥꯏꯕ ꯌꯧꯗꯣꯔꯦ ꯂꯧꯈꯠꯂꯒꯦ ꯀꯥꯡꯁꯣꯏꯁꯦ ꯀꯥꯡꯒꯧ ꯑꯣꯟꯈ꯭ꯔꯦꯅꯦ ꯃꯍꯤ ꯑꯃ ꯂꯣꯏ ꯍꯩꯗꯣꯛꯈ꯭ꯔꯦꯅꯦ ꯀꯥꯡꯒꯧ ꯑꯣꯟꯈ꯭ꯔꯦꯅꯦ ꯑꯣꯀꯦ ꯒꯥꯏꯁ ꯆꯥꯛ ꯆꯥꯕ ꯈꯣꯠꯄ ꯂꯣꯏꯅ ꯂꯣꯏꯔꯦ ꯗ꯭ꯔꯦꯁꯑꯞꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯉꯔꯥꯡꯗꯣ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯌꯥꯎꯔꯝꯗꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯄꯣꯠꯅꯣ ꯀꯩ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯍꯧꯖꯤꯛ ꯃꯇꯦꯛ ꯑꯃ ꯍꯥꯏꯔꯛꯀꯦꯕ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯛꯁꯤꯗꯦꯟ ꯌꯥꯝ ꯊꯤꯅ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯗꯣꯏꯁꯦ ꯆꯍꯤꯁꯤꯃꯒꯤ ꯑꯣꯏꯅ 31st ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯗꯦꯠ 1ꯒꯤ ꯗꯦ ꯇꯥꯏꯝꯒꯨꯝꯕꯁꯦ ꯁꯪꯒꯨꯝꯕꯁꯤꯗ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯌꯥꯝꯅ ꯊꯣꯛꯀꯗꯕ ꯖꯒꯥ ꯑꯃ ꯂꯩꯕ ꯃꯐꯝ ꯑꯃ ꯂꯩꯕ ꯑꯗꯨꯗꯣ ꯑꯩꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤ ꯈꯤꯇꯪ ꯁꯤ ꯇꯧꯔꯒꯗꯤ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯣ ꯇꯧꯒꯦ ꯇꯧꯅꯦ ꯑꯩꯈꯣꯏ ꯇꯧꯗꯣꯏ ꯄꯣꯠꯁꯦ ꯑꯇꯩ ꯀꯩꯝ ꯅꯠꯇꯦꯕꯀꯣ ꯅꯍꯥꯟ ꯈꯪꯕ꯭ꯔꯥ ꯒꯥꯔꯤꯗꯒꯤ ꯑꯣꯚꯔꯕ꯭ꯔꯤꯖꯁꯦ ꯂꯥꯟꯊꯔꯛꯄ ꯃꯇꯝꯁꯤꯗ ꯈꯪꯕ꯭ꯔꯥ ꯑꯣꯚꯔꯕ꯭ꯔꯤꯖꯀꯤ ꯃꯌꯥꯏꯗ ꯗꯤꯚꯥꯏꯗꯔ ꯂꯩꯁꯦ ꯁꯤꯗꯀꯣ ꯔꯤꯐ꯭ꯂꯦꯛꯇꯔ ꯑꯝꯇ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏꯠ ꯑꯝꯇ ꯉꯥꯟꯗꯕ ꯑꯗꯣ ꯑꯣꯚꯔꯕ꯭ꯔꯤꯖꯁꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦꯅ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔꯕ꯭ꯔꯤꯖꯁꯦ ꯑꯩ ꯑꯁꯤ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯑꯒꯦ ꯒꯥꯔꯤꯁꯨ ꯌꯥꯝꯃꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯇꯧꯒꯦ ꯇꯧꯕꯅꯦꯕ ꯑꯗꯨꯒꯤꯅꯦꯕ ꯁꯤ ꯒꯥꯔꯤ ꯌꯥꯝꯃꯤꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯅꯦꯕ ꯑꯩꯈꯣꯏ ꯑꯣꯚꯔꯕ꯭ꯔꯤꯖꯁꯦ ꯌꯥꯝ ꯄꯥꯛꯄꯁꯨ ꯅꯠꯇꯦꯅꯀꯣ ꯑꯗꯨꯅ ꯈꯪꯕ꯭ꯔꯥ ꯁꯣꯝ ꯅꯥꯀꯟꯗꯩ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄ ꯃꯇꯝꯗꯀꯣ ꯁꯣꯝ ꯅꯥꯀꯟꯗꯩ ꯒꯥꯔꯤ ꯊꯣꯛꯂꯛꯄꯁꯦꯀꯣ ꯒꯥꯔꯤꯒꯤꯗ ꯂꯥꯏꯠꯁꯦꯀꯣ ꯑꯞꯇ ꯍꯥꯏꯐꯦꯠꯇꯪ ꯊꯧꯒꯠꯂꯗꯤ ꯎꯗꯦꯕ ꯑꯗꯨꯒ ꯎꯔꯤꯄꯣꯛꯀꯤ ꯑꯣꯏꯅꯗꯤꯀꯣ ꯅꯣꯡ ꯈꯛꯇꯪ ꯇꯥꯕꯒ ꯏꯁꯤꯡ ꯄꯥꯊꯨꯝꯗ ꯊꯨꯝꯕꯅꯤꯅ ꯈꯪꯕ꯭ꯔꯥ ꯃꯩꯒ ꯃꯨꯠ ꯇꯥꯔꯦ ꯁꯤ ꯃꯐꯝꯁꯤꯗꯤ ꯄꯨꯔꯥ ꯃꯄꯥ ꯆꯥꯕ ꯑꯃ ꯑꯣꯏꯗ꯭ꯔꯣꯝꯅꯦ ꯄꯨꯔꯥ ꯌꯩꯔꯗꯣꯝꯅꯦ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯅ ꯁꯤꯒꯤ ꯗꯤꯚꯥꯏꯗꯔꯁꯦ ꯁꯤ ꯔꯤꯐ꯭ꯂꯦꯛꯇꯔꯁꯦ ꯃꯈꯣꯏ ꯔꯪ ꯂꯣꯏ ꯁꯪꯖꯜꯂꯝꯃꯕꯅꯦꯕ ꯁꯤ ꯂꯩ ꯔꯤꯐ꯭ꯂꯦꯛꯇꯔꯁꯦ ꯑꯗꯣ ꯁꯤꯁꯦ ꯔꯤꯐ꯭ꯂꯦꯛꯇꯔ ꯍꯥꯞꯇꯣꯏꯅꯦꯕ ꯅꯠꯇ ꯇꯥꯔꯗꯤ ꯈꯨꯗꯣꯡꯊꯤꯕ ꯁꯨꯠꯇ ꯅꯪꯒꯅꯦꯕ ꯑꯩꯗꯤ ꯈꯪꯗꯦ ꯑꯩ ꯀꯩꯅꯣꯗꯣ ꯃꯥꯏ ꯚꯤꯗꯤꯑꯣꯗꯣ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯊꯥꯒꯠꯂꯛꯄ ꯑꯗꯨꯅ ꯅꯣꯏ ꯀꯩꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯔꯝꯃꯣ ꯀꯣꯔꯦꯡꯒꯩꯗꯩ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯗꯦꯕꯤꯠ ꯂꯣꯟꯁꯝꯗꯒꯤ ꯊꯣꯛꯑꯦ ꯂꯝꯕꯤꯗꯒꯤ ꯁꯨꯟꯗꯔ ꯑꯩꯅ ꯎꯔꯤꯄꯣꯛꯇꯒꯤ ꯖꯦꯝꯁ ꯅꯣꯏ ꯄꯨꯔꯥ ꯃꯤꯛꯁꯅꯤꯅꯦ ꯂꯥꯞꯅ ꯇꯤꯟꯅꯔꯤꯅꯤꯅꯦ ꯀꯃꯥꯏꯅ ꯇꯤꯟꯅꯔꯨꯔꯤꯕ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯁꯤꯅ ꯕꯤ.ꯇꯤ. ꯄꯥꯔꯛꯇꯅꯦ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯝꯕ ꯃꯣꯏ ꯅꯨꯄꯥ ꯁꯥꯕꯤꯒꯤ ꯃꯣꯏ ꯅꯨꯄꯥ ꯁꯥꯕꯤꯒꯤ ꯃꯤꯅꯦ ꯃꯣꯏ ꯎꯠꯄ ꯌꯥꯗꯦ ꯁꯤ ꯃꯤꯠ ꯀꯟꯅ ꯇꯧꯔꯤꯌꯦ ꯃꯅꯤꯡꯗ ꯀꯟꯅ ꯂꯥꯎꯔꯤ ꯀꯔꯤꯅꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯁꯤꯅꯦ ꯀꯩꯅꯣ ꯂꯥꯎꯔꯤꯁꯤꯕꯣ Chào vì lòng đi chung đi mơ dukaan ani hum sure phangakare thingjalle matamje thaba khaju lai dana thide bye bye ni dana si reflector of dana tro phacha ꯁꯤ ꯔꯤꯐ꯭ꯂꯦꯛꯇꯔꯅꯦ ꯔꯦꯗ ꯀ ꯌꯦꯜꯂꯣꯒ ꯇꯧꯅꯤꯡꯕꯅꯦꯕꯀꯣ ꯑꯗꯣ ꯔꯦꯗꯇꯣ ꯁꯦꯠ ꯅꯠꯇꯗꯤ ꯄꯤꯗꯦ ꯁꯤꯗꯅ ꯍ꯭ꯋꯥꯏꯠ ꯐꯪꯉꯦꯕꯀꯣ ꯉꯁꯥꯏ ꯗꯨꯀꯥꯟ ꯑꯃ ꯆꯪꯕꯅꯦ ꯑꯗꯨꯗ ꯌꯦꯜꯂꯣ ꯂꯩꯍꯧꯋꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯧꯔꯦ inside changbu gali do si gali jor ma be yellow do mitam ta logo traffic jam de ana oire he okay guys ai ju bye bye no minina pakhang ni na yam nan da jo habet mana nan badi ai ken nan ado hojik sidagi imanaba ma horne tare men no chuidana ga kuina ju matam lo ning da bai tare yam thuna tak tak na paga tak tak lak to 60 second gi manu thabuk loi chan ge to ne ba
ꯌꯦꯡꯉꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯣ ꯑꯩꯈꯣꯏꯁꯦ ꯒꯥꯔꯤ ꯑꯍꯟꯕꯅꯦ ꯅꯝꯕꯔ ꯄ꯭ꯂꯦꯠꯀ ꯊꯥꯗ꯭ꯔꯦꯗ ꯂꯩꯕ ꯀꯨꯏꯗ꯭ꯔꯤꯌꯦ ꯀꯩꯗꯧꯉꯩ ꯆꯤꯡꯊꯣꯔꯛꯏꯅꯣ ꯁꯣꯔꯨꯝꯗꯒꯤ ꯍꯥꯀꯨꯝ ꯆꯤꯡꯊꯣꯔꯛꯄꯅꯦ ꯏꯆꯦ ꯃꯁꯛꯇꯤ ꯐꯖꯩꯌꯦ ꯁꯛꯇꯤ ꯀꯥꯞꯄꯔꯣꯏꯒꯦ ꯇꯜꯂꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯐꯥꯏꯟ ꯊꯤꯔꯛꯑꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗꯤ ꯑꯍꯣꯡꯕꯗ ꯀꯥꯞꯁꯤ ꯁꯤ ꯑꯍꯣꯡꯕ ꯉꯥꯛꯇ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯄꯣꯠꯁꯦ ꯈꯪꯕ꯭ꯔꯥ ꯃꯝꯕ ꯉꯥꯏꯕꯅꯦꯕꯀꯣ ꯃꯝꯕ ꯉꯥꯏꯉꯥꯏꯁꯤꯗ ꯈꯪꯕ꯭ꯔꯥ ꯄꯨꯡ ꯃꯝꯈꯤꯗꯣꯔꯦ ꯍꯥꯏꯗꯤ ꯒꯥꯔꯤ ꯈꯔ ꯀꯣꯝꯕ ꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕꯗ ꯅꯞꯄꯦꯕꯀꯣ ꯅꯞꯄꯗꯣ ꯌꯥꯗꯕ ꯁ꯭ꯇꯤꯀꯔꯗꯣ ꯋꯥꯜꯗꯣ ꯐꯖꯅ ꯋꯥꯜꯗꯣ ꯑꯣꯏꯗꯕꯅꯤꯅꯕꯀꯣ ꯅꯥꯟꯊꯣꯛꯄ ꯒꯝꯗꯣ ꯌꯥꯝ ꯀꯟꯗꯕ ꯑꯗꯨꯅ ꯄ꯭ꯂꯥꯟ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯤ ꯁꯪꯃꯜꯂꯤꯗꯀꯣ ꯉꯁꯥꯏꯕꯨꯗꯤ ꯐꯨꯡꯈ꯭ꯔꯅꯤ ꯁꯤꯗꯤ ꯌꯥꯅꯤ ꯁꯨꯝ ꯁꯤꯡꯀꯠꯂꯛꯏꯅꯦ ꯁꯥꯡ ꯊꯥꯡꯅ ꯑꯣꯏꯅ ꯅꯞꯄꯦ ꯔꯥꯎꯟ ꯅꯞꯄ ꯑꯃ ꯈꯔꯗꯤ ꯃꯣꯠꯂꯦ ꯁꯥꯎ ꯌꯥꯗꯦ ꯁꯤꯁꯦ ꯒꯝꯂꯥ ꯑꯣꯏꯒꯦ ꯇꯧꯕꯅꯦꯕ ꯁꯤꯅ ꯇꯧꯔꯦ ꯁꯤ ꯅꯞꯁꯜꯍꯧꯔꯦ ꯃꯥꯅꯤꯅꯦ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯁꯦ ꯁꯤꯁꯤꯅꯤ ꯒꯥꯏꯁ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯇꯝꯗ ꯈꯪꯕ꯭ꯔꯥ ꯄꯨꯟꯁꯤ ꯑꯃ ꯃꯥꯡꯈꯤꯕꯗꯀꯣ ꯏꯃꯨꯡ ꯑꯃ ꯃꯥꯡꯕꯒꯤ ꯊꯧꯗꯣꯛ ꯌꯥꯝ ꯂꯩꯔꯦꯕ ꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦꯕ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯦꯡꯉꯣꯅꯦ ꯕꯕꯥ ꯈꯛꯇꯅ ꯁꯦꯜ ꯊꯣꯛꯑꯒ ꯃꯃꯥꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯔ ꯂꯩꯔꯒ ꯑꯗꯨꯒ ꯑꯉꯥꯡ ꯑꯍꯨꯝꯃꯛ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯁꯦꯜ ꯊꯣꯛꯄ ꯊꯕꯛꯇꯤ ꯑꯝꯇ ꯇꯧꯗ꯭ꯔꯤꯕ ꯑꯗꯨꯒꯨꯝꯕꯗꯨꯗ ꯕꯕꯥꯗꯣ ꯁꯨꯃꯥꯏꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯒ ꯁꯤꯈꯤꯕ ꯑꯣꯏꯇꯥꯔꯗꯤ ꯐꯦꯃꯤꯂꯤꯗꯣ ꯄꯨꯝꯕ ꯁꯣꯔꯣꯛꯇ ꯇꯥꯛꯄꯩ ꯃꯑꯣꯡ ꯄꯨꯔꯥ ꯂꯣꯏꯅ ꯃꯥꯡꯕꯩ ꯃꯑꯣꯡ ꯂꯥꯛꯈꯤꯕ ꯑꯃꯁꯨꯡ ꯂꯥꯛꯏꯕ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯂꯩꯇꯕ ꯅꯠꯇꯦ ꯌꯥꯝ ꯇꯠꯇꯅ ꯊꯣꯛꯑꯦ ꯇꯠꯇꯅ ꯂꯩ ꯑꯗꯨꯅ ꯃꯌꯥꯝ ꯀꯟꯕ ꯉꯝꯗ꯭ꯔꯁꯨꯀꯣ 0.0001 ꯆꯥꯡꯗꯤ ꯀꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯀꯣ ꯇꯥꯏꯃꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯨꯗꯤ ꯐꯪꯗꯤ ꯐꯪꯉꯦ ꯍꯥꯏꯕꯗꯤ ꯁꯟꯗꯥ ꯋꯥꯏꯔꯝꯒꯤ ꯈꯪꯆꯤꯟ ꯆꯤꯜꯂꯒ ꯈꯔ ꯈꯣꯝꯊꯔꯛꯄ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯣ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤꯗꯤ ꯈꯔꯗꯤ ꯀꯣꯝꯃꯦ ꯌꯧꯒꯗꯧꯔꯦ ꯇꯧꯈ꯭ꯔ ꯃꯥꯜꯂꯦꯕ ꯁꯃꯨ ꯃꯈꯣꯡ ꯌꯧꯔꯦꯕ ꯍꯥꯏꯗꯤ ꯇꯧꯔꯝꯃꯤꯕ ꯄꯣꯠꯇꯣ ꯕꯖꯥꯔꯔꯣꯝꯗꯒꯤ ꯍꯥꯏꯗꯤ ꯑꯣꯚꯔꯕ꯭ꯔꯤꯖ ꯃꯊꯛ ꯀꯥꯔꯒꯀꯣ ꯊꯧꯒꯠꯂꯒ ꯀꯃꯥꯏꯅ ꯇꯧꯅ ꯌꯦꯡꯒꯦ ꯇꯧꯅꯦ ꯑꯗꯣ ꯀꯥꯔꯗꯒꯤ ꯊꯧꯕꯗꯅꯦꯕ ꯌꯥꯝ ꯊꯤꯅ ꯋꯥꯔꯤꯁꯦ ꯒꯥꯔꯤ ꯃꯆꯥꯗꯤ ꯍꯥꯏꯅ ꯐꯩꯌꯦꯕ ꯐꯖꯅ ꯁꯦꯝꯍꯧꯋꯦ ꯁꯤꯒꯤꯁꯨ ꯂꯣꯏꯗꯤ ꯂꯣꯏꯗꯣꯔꯦ ꯇꯤꯚꯤ ꯊꯥ ꯂꯩꯔꯦꯅꯦ ꯇꯤꯚꯤ ꯉꯥꯛꯇꯪ ꯌꯦꯡꯊꯣꯛꯈꯤꯁꯤꯔꯥ ꯐꯗꯤ ꯐꯖꯕꯅꯦ ꯏꯝꯐꯥꯜ ꯚ꯭ꯌꯨꯁꯤꯁꯨꯀꯣ ꯅꯨꯡꯗꯥꯡꯗꯗꯤ ꯉꯁꯥꯏ ꯋꯥꯛꯀꯤꯡ ꯌꯥꯝ ꯆꯠꯅꯕꯅꯦ ꯀꯪꯂꯥ ꯄꯥꯠ ꯄꯔꯤꯡꯁꯦ ꯑꯗꯨꯝ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯗꯤ ꯈꯔ ꯑꯗꯨꯝ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗꯅ ꯂꯩꯔꯦ ꯖꯣꯅꯣꯁꯇꯣꯟ ꯑꯗꯨꯒ ꯀꯔꯤ ꯑꯇꯩ ꯀꯩ ꯂꯩꯔꯦ ꯕꯤ ꯄꯥꯛꯅ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯒꯝꯚꯤꯔ ꯁꯣꯄꯤꯡ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯀꯥꯡꯖꯩꯕꯨꯡ ꯁꯤ ꯂꯩꯔꯦ ꯑꯣꯚꯔꯕ꯭ꯔꯤꯖ ꯁꯤ ꯂꯩꯔꯦ ꯅꯅꯥꯎ ꯁꯤ ꯂꯩꯔꯦ ꯄꯛꯇꯕ ꯊꯣꯏ ꯁꯤ ꯂꯩꯔꯦ ꯑꯁ ꯌꯥꯔꯦ ꯃꯈꯥꯒꯤ ꯄꯥꯔꯇꯤꯒꯤꯁꯨ ꯐꯅꯌꯥꯝ ꯂꯪꯉꯤꯅꯦ ꯑꯁ ꯇꯧꯔꯦ ꯑꯁ ꯚꯤꯗꯤꯑꯣꯕꯨ ꯑꯞꯂꯣꯗ ꯇꯧꯗ꯭ꯔꯤꯕ ꯈꯪꯕ꯭ꯔꯥ ꯉꯔꯥꯡ ꯗꯦꯠ 1 ꯅꯨꯃꯤꯠꯁꯦ ꯊꯥꯕꯜꯂꯨꯔꯒ ꯂꯥꯏꯠ ꯉꯥꯟꯕ꯭ꯔꯥ ꯉꯥꯟꯗꯕ꯭ꯔꯥ ꯀꯌꯥꯝ ꯉꯥꯟꯒꯤ ꯌꯦꯡꯁꯦ ꯑꯩꯈꯣꯏ ꯆꯠ ꯃꯇꯝꯗꯀꯣ ꯌꯥꯎꯔꯝꯗꯕꯤꯅꯦꯕ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛꯇ ꯀꯟꯅ ꯑꯞꯂꯣꯗ ꯇꯧꯔꯤꯗꯨꯅꯤ ꯏꯁꯩ ꯃꯐꯝꯗ ꯂꯝꯕꯤꯗ ꯊꯤꯡꯉꯩ ꯏꯁꯩ ꯇꯧꯕꯗ ꯑꯗꯨ ꯃꯐꯝꯗ ꯀꯥꯔ ꯊꯧꯖꯜꯂꯦꯅ ꯃꯤꯑꯣꯏ 6-7 ꯁꯣꯛꯏꯗꯨꯅꯤ ꯀꯣꯏꯂꯥꯁꯇ ꯇꯥ ꯂꯩꯗꯨꯅꯤ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡ ꯉꯝꯕ꯭ꯔꯕ ꯁꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯃꯌꯥꯝ ꯑꯃ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯃꯤꯑꯣꯏ ꯑꯃꯒꯤꯀꯣ ꯑꯐꯕ ꯇꯧꯕ ꯉꯝꯗ꯭ꯔꯁꯨꯀꯣ ꯍꯣꯏ ꯅꯈꯣꯏ ꯃꯇꯤꯛ ꯆꯥꯗꯦ ꯅꯈꯣꯏ ꯂꯥꯏꯔꯦꯅꯀꯣ ꯊꯕꯛ ꯆꯤꯜꯂꯦ ꯍꯥꯏꯅꯀꯣ ꯅꯈꯣꯏꯒꯤ ꯊꯕꯛꯇꯨꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅꯀꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯒꯁꯨꯀꯣ ꯑꯗꯨꯝ ꯀꯟꯅꯤꯡꯕ ꯐꯥꯎꯗ꯭ꯔꯁꯨꯀꯣ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯗ ꯇꯥꯔꯁꯨ ꯈꯪꯕ꯭ꯔꯥ ꯃꯤꯑꯣꯏ ꯑꯃꯒꯤꯀꯣ ꯐꯠꯇꯅꯕꯁꯨ ꯇꯧꯕꯤꯒꯅꯨꯕ ꯄ꯭ꯂꯦꯁ ꯂꯩꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯌꯨ ꯑꯐꯕ ꯇꯧꯕ ꯉꯝꯗ ꯇꯥꯔꯗꯤ ꯐꯠꯇꯅꯕ ꯇꯧꯒꯅꯨ ꯐꯠꯇꯕ ꯇꯧꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯗꯣ ꯀꯔꯤꯒꯤꯅꯣꯕ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯄꯨꯡ ꯁꯤ ꯃꯩ ꯃꯝꯃꯦ ꯌꯦꯡꯉꯣ ꯁꯤ ꯂꯩꯇ꯭ꯔꯣ ꯑꯣꯚꯔꯕ꯭ꯔꯤꯖ ꯃꯀꯣꯛ ꯁꯤ ꯃꯩ ꯃꯝꯗ꯭ꯔꯥ ꯁꯤꯁꯦ ꯔꯤꯐ꯭ꯂꯦꯛꯇꯔ ꯃꯆꯥ ꯗꯤꯚꯥꯏꯗꯔꯗ ꯅꯞꯄ ꯑꯗꯨꯗꯩ ꯁꯥꯡꯅ ꯀꯣꯏꯂꯥꯁꯇ ꯑꯉꯧꯕ ꯊꯥꯕ ꯈꯣꯠꯄꯗꯣ ꯀꯩꯝ ꯊꯥꯗꯕꯅꯦ ꯀꯩꯝ ꯅꯞꯇꯕꯅꯦ ꯁꯤꯁꯦ ꯑꯗꯣ ꯅꯍꯥꯟꯒꯤ ꯑꯔꯦꯝꯕ ꯈꯔꯅꯦ ꯁꯤꯁꯨ ꯑꯣꯏꯅ ꯅꯞꯄꯒꯦ ꯑꯃꯨꯛ ꯌꯦꯡꯉꯣ ꯇꯨ ꯅꯨꯡꯒꯁꯦ ꯂꯣꯏ ꯍꯩꯗꯣꯛꯑꯝꯃꯦꯕ ꯁꯤꯗ ꯌꯨꯡꯉꯒ ꯍꯥꯞꯄꯅꯦꯕ ꯑꯁ ꯌꯦꯡꯗꯦꯗ ꯇꯧꯔꯤ ꯂꯤꯂꯥ ꯒ꯭ꯌꯥꯟ ꯇꯥꯕꯖꯥꯠ ꯅꯠꯇꯦ ꯁꯤ ꯏꯐꯨꯟꯁꯦ ꯅꯍꯥꯟ ꯅꯞꯄꯁꯨ ꯌꯥꯗꯕꯅꯦ ꯅꯞꯇ꯭ꯔꯗꯤ ꯌꯥꯔꯦ ꯁꯤꯁꯨ ꯅꯨꯡꯗꯥꯡ ꯐꯅꯌꯥꯝꯗꯤ ꯀꯥꯟꯅꯩ ꯑꯗꯣ ꯁꯤꯁꯦ ꯅꯨꯡ ꯈꯛꯇꯪ ꯆꯥꯎꯕ ꯑꯃ ꯍꯥꯞꯆꯤꯜꯂꯝꯒꯦ ꯊꯤꯔ ꯅꯠꯇ꯭ꯔꯒ ꯏꯁꯤꯡ ꯆꯥꯎꯕ ꯄꯥꯏꯊꯣꯛꯈ꯭ꯔꯅꯤ ꯁꯤꯒꯁꯤ ꯂꯩꯇꯦ ꯅꯨꯡꯁꯤꯁꯨꯕ ꯁꯤ ꯑꯣꯏꯇꯥꯔꯗꯤ ꯐꯅꯌꯥꯝꯗꯤ ꯁꯦꯐꯇꯤ ꯑꯣꯏꯔꯅꯤ ꯆꯥꯎꯈꯠꯄ ꯍꯥꯏꯁꯦ ꯈꯪꯕ꯭ꯔꯥ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦ ꯒꯥꯔꯤ ꯑꯇꯥꯡꯕ ꯇꯣꯡꯉꯒ ꯗ꯭ꯔꯦꯁ ꯑꯅꯥꯟꯕ ꯇꯣꯡꯉꯒ ꯑꯇꯥꯡꯕ ꯐꯥꯁ ꯐꯨꯗꯇ ꯍꯣꯇꯦꯜꯗ ꯂꯩꯔꯒ ꯆꯥꯔꯒ ꯐꯝꯃꯒ ꯍꯤꯞꯄꯒ ꯆꯥꯎꯈꯠꯄ ꯍꯦꯛꯇ ꯅꯠꯇꯦ ꯆꯥꯎꯈꯠꯄ ꯀꯧꯒꯗꯕ ꯅꯠꯇꯦ ꯆꯥꯎꯈꯠꯄ ꯍꯥꯏꯁꯦ ꯈꯪꯕ꯭ꯔꯥ ꯃꯤꯔꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗꯀꯣ ꯃꯤ ꯃꯃꯥꯡꯗꯅ ꯀꯃꯥꯏꯅ ꯉꯥꯡꯅꯤ
ꯌꯨꯝꯗ ꯂꯩꯕꯅ ꯀꯃꯥꯏꯅ ꯉꯥꯡꯅꯤ ꯁꯣꯁꯥꯏꯇꯤꯗꯅ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯁꯪꯒꯣ ꯄꯣꯠꯁꯛ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯑꯗꯨꯒꯨꯝꯕꯗ ꯑꯁ ꯌꯥꯝ ꯊꯤ ꯉꯥꯡꯅꯤꯡꯗꯦ ꯁꯤ ꯃꯇꯥꯡꯁꯤꯗꯗꯤ ꯌꯥꯝ ꯊꯤ ꯆꯥꯎꯈꯠꯇꯦ ꯐꯖꯅ ꯆꯥꯎꯈꯠꯇꯦ